matamni taibangi lengli paleba pumnamak ningaidana tangkhol tanari. Matam asida black suit shetpa fit tarok mu wangba nupa ahum yum amada changlaklami. Nupa ahum si dress suit chap manana setli wangba su loina mane. Phiba murti da karimata khetnaba leite. Mingsu Nongshaba haina mingtholi. Masi moigi code name ni. Makhoida maithongi expression mi amagi emotion feelings karimata leite. Mi amana sauna kapna harauna nungain haraklabaso makhoidi tamna aduba ngangi. Adubo mi amagi expression emotion feeling di makhoina phasana khangi. Nongna calling bell do anirak ahumla khinglaga yumbu adubu kaktoklami. Minutes khara lairaga yumbu miyai challaba thoibana thongdo hangduraklami. Leramliba nupa ahum dubu ubada masado ipa pakhatna. Nakhoi kana no. Atheng ba hinga sida ai gimda laklase kaigin ha kaigino ba nongna maithongi expression amata uttana tamna haiklami ai khoi Nongshaba the three lions adonga wari ama sanage na lakpani thoibana ai gadi nui kari wari sandoi ba ai kai dokhrage ai kemto tawdena Nongshaba du adu mangai maithongi expression amata uttana chumna haiklami wari ama lai imungda fazana phaminaraga wari sanase Mapandadi kya nungaidong mande. Thoibana, yani changbiro. Asi haidana nupa ahumda waiting room da phamhalami. Thoibana nupa ahumduda amamamta oini yinglaga. Haivyo, kari matangi oirabano. Nongsana, imungi midi kana lai. Makhoidi tumlivra. Ekhoina sagadoriba wari asi makhoina tagadra. Imungi mi amata leite. Aigi nupi mapangi mi anai yaubagi lone chakhe. Yumsida ai thantani. Pare, nangna paikiba lupa kro yankaigi ice drop to hauzik puthoro madu aikhoigi thabukta sizinadabi yadre thoibana kanagi ice drop aidi khangdena aidi paidena aduguma thabuktu ai punsida amukta tawdri Nongshabana adudi nangsu chin fadana thirena oidaba ngangba chin thiba midi aikhoina ngakpiba ngamloi kadaino potu yamna ingna lemna puthoro Nongsana amuktamna hairaklami Nangbo achumbodo nganguni kaigino nangna achumba ngangboda aduk yamna kiriba nangi mihulgi khongjilduna aduk thunu chongliduna takpadi poto nonda leir haiba natra sengna dum hairo thoibana nongda ngakni yinglaga lalatawna hairaklami ai ngonda leite haraga kaigino noina engoda sum hangliduba poto ga aiga hiram amatada mari leinade aduna ai noigi wahangdigi pakhom ai piba ngamloi Nongsana thoibada munna yinglaga Aduna yaradrane wakaldana ama khallaga gangthorakpana ama tawriduba kaigino hauji ekhoina fazana hanglingai sida sengna khomu nangi aphabu oigeni thoiba thoiba magi ming palakpa aduda ngakchanana Nongsana yinglaga ai mingdi nangna kamai khangliba adusu yumda khakta kaunaba mingni mi atopana khangba mingsu natte ipa imana khakta kaunaramba ipa imana su haujiti amta leitre loina sikre Nongshabana Nangi ming thoiba aka chawthoi sina nangi certificate niamni nang yum thengna pali 2009 October 17 da lohongi nangi nupina tamo thoi haina kawi nacha ani lei nupi ahalduna 2011 gi February gi tang amagi nungthil gi pung 3:37 pm da Chingu hospital na pokpani adugi matung 2014 September 17 gi numidang Pung nipa na chap manana hospital da nangi anishibu na chaoina na chanupa fangsakibani. Na chanupi gi ming na thoisana na chanupa gi ming na thoiba. Sidagi hena kari haikoge nangi maramda ai mathang hairke. Thoibudu ngakpa pakhatpana phamnibuda pham khanglamde marai bakta humang maring marikana pocketagi phone do lakthoklaga contact list ta changlaga number ama thiri. Nupa ahumdo thoibana tawrido kaimta haide phone do da munni yenglaga leiri thoibana phone do number do kanna thiringe 70% yauriba phone do khamamam sinkre kari tawraba zano maisu yauri khanna power on off button do namlaga phone do switch on tawnaba kanna thonari adu thangnaba mikupta phone do makhuttagi mathakta sat paikhatkhraga floor do da sapu kanna thadakiba khanghaude Thoibado hen pakhatpa akiba sa pharaklami kin nupa ahumduda yinglaga khonjel niklaga kaino na khoin torse ai yumdagi yam thunu chakro
ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯒ ꯅꯈꯣꯏꯕꯨ ꯋꯥꯔꯛꯍꯟꯒꯅꯤ꯫ ꯅꯣꯡꯁꯥꯕꯅ ꯍꯣꯏ ꯆꯠꯈ꯭ꯔꯒꯦ, ꯄꯣꯠꯇꯨ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯆꯠꯈ꯭ꯔꯒꯦꯕ, ꯑꯅꯝ ꯀꯟꯗꯅ ꯁꯨꯝ ꯂꯩꯔꯅꯨ꯫ ꯑꯔꯥꯟꯕ ꯐꯠꯇꯕ ꯇꯧꯕ ꯑꯉꯥꯡ ꯅꯍꯥꯁꯤꯡꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯕ ꯅꯪ ꯑꯃ ꯏꯆꯝ ꯆꯝꯖꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯄꯪꯕ ꯁꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ, ꯑꯗꯨꯅ ꯅꯪꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯤ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯣ? ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯗꯦ ꯍꯥꯏꯕ꯫ ꯁꯃꯥꯖꯁꯤꯕꯨ ꯃꯥꯡꯅꯕ ꯊꯕꯛꯇꯣ ꯑꯩ ꯀꯔꯤꯝꯇ ꯇꯧꯗꯦ, ꯑꯩ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯒꯦ? ꯅꯣꯡꯁꯥꯅ March 12, 2025 ꯊꯥꯁꯅꯥ ꯍꯣꯇꯦꯜ VIP room 01:05 PM ꯅꯨꯄꯥ ꯑꯍꯨꯝꯗꯒꯤ ꯅꯪꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯨꯠꯀꯦꯁꯇ ꯍꯥꯞꯂꯒ ꯄꯨꯈꯤꯕ ꯑꯥꯏꯁ ꯔꯛꯇꯨꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯝ ꯂꯥꯞꯄꯦ, ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯈꯤꯅꯤ, ꯄꯨꯡꯁꯨ ꯊꯦꯡꯂꯦ, ꯋꯥ ꯃꯈꯥ ꯇꯥꯅꯔꯣꯏꯁꯦ, ꯄꯣꯠꯇꯣ ꯄꯨꯊꯣꯔꯛꯑꯣꯗꯤ ꯄꯨꯊꯣꯔꯛꯑꯣꯗꯅ꯫ ꯊꯣꯏꯕ ꯅꯨꯄꯥꯁꯤꯅ ꯆꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯃꯄꯤ ꯇꯥꯅ ꯀꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯃꯥ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ, ꯅꯨꯄꯥ ꯑꯍꯨꯝꯁꯤꯒ ꯐꯨꯅꯕꯁꯨ ꯃꯥ ꯉꯝꯂꯣꯏ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯏ ꯆꯥꯎꯏ, ꯐꯤꯕꯝ ꯐꯩ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯒꯤ ꯐꯣꯟꯗꯨ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯅꯨꯄꯥ ꯑꯍꯨꯝꯁꯤ ꯄꯥꯋꯔ ꯆꯦꯟꯕꯅꯤ ꯍꯥꯏꯕ ꯃꯥ ꯐꯖꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯒꯗꯕ ꯐꯝꯂꯤꯕꯗꯨꯁꯨ ꯐꯝꯐꯝ ꯈꯪꯂꯝꯗꯦ, ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦꯁꯨ ꯉꯝꯗꯦ꯫ ꯊꯣꯏꯕꯅ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛꯀꯤ ꯇꯦꯛ ꯇꯦꯛ ꯆꯠꯂꯤꯕ ꯀꯇꯥꯗꯣ ꯆꯞ ꯂꯦꯞꯍꯜꯂꯒ ꯊꯣꯏꯕꯒꯤ ꯅꯥꯀꯟꯗ ꯐ꯭ꯂꯣꯔꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯔꯒ ꯊꯨꯒꯥꯏꯗꯨꯅ ꯊꯣꯏꯕꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯁꯨ ꯊꯣꯏꯕꯅꯤ, ꯃꯥ ꯐꯅ ꯀꯤꯔꯕꯁꯨ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯇ ꯋꯥ ꯂꯣꯠꯁꯤꯜꯂꯒ ꯈꯣꯟꯗꯣ ꯀꯜꯂꯞ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅ ꯑꯩꯕꯨ ꯐꯅ ꯀꯤꯍꯟꯗꯨꯅ ꯍꯪꯂꯕꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯁꯝꯅ ꯑꯃꯐꯥꯎ ꯐꯪꯂꯣꯏ꯫ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯅꯝꯊꯥꯛꯅꯤ, ꯑꯣꯏꯗꯕꯅꯤ, ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯕꯅꯤ, ꯃꯤ ꯑꯃꯅ ꯃꯔꯥꯜ ꯄꯨꯡꯁꯤ ꯁꯤꯒꯅꯨ꯫ ꯅꯣꯡꯁꯥꯕꯅ ꯅꯪꯒꯤ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗ ꯀꯥ ꯑꯃ ꯇꯞꯊꯣꯛꯂꯒ ꯂꯩ, ꯀꯥ ꯑꯗꯨꯗ ꯀꯤꯡ ꯁꯥꯏꯖ ꯕꯦꯗ ꯑꯃ ꯊꯥꯏ, ꯎꯄꯨ ꯑꯆꯧꯕ 2 ꯂꯩ, ꯐ꯭ꯔꯤꯖ ꯑꯃꯁꯨ ꯂꯩ, ꯐ꯭ꯔꯤꯖꯇꯨꯒꯤ ꯃꯅꯤꯡꯗ ꯑꯥꯏꯁ ꯕꯣꯇꯜ ꯑꯃ ꯌꯥꯎꯏ, ꯑꯇꯩꯗꯤ ꯌꯥꯎꯗꯦ꯫ ꯐ꯭ꯔꯤꯖꯁꯤꯒꯤ ꯅꯥꯀꯟꯗ ꯐꯤꯠ 3 ꯋꯥꯡꯕ ꯋꯨꯗꯟ ꯇꯦꯕꯜ ꯑꯃꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯁꯨ ꯂꯩ꯫ ꯁꯤꯗꯅꯤ, ꯁꯤꯒꯤ ꯀꯥꯁꯤꯗꯅꯤ ꯅꯪꯅ ꯑꯥꯏꯁ ꯔꯛꯇꯨ ꯊꯝꯂꯤꯁꯦ, ꯆꯨꯝꯕ꯭ꯔꯥ? ꯊꯣꯏꯕꯗꯨ ꯑꯗꯨꯛ ꯆꯨꯝꯅ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯍꯟꯗꯛꯇꯤ ꯃꯥ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯂꯂꯠ ꯇꯧꯅ ꯀꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯤ, ꯆꯨꯝꯃꯤ꯫ ꯅꯣꯡꯁꯥꯅ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯆꯠꯂꯣ, ꯄꯣꯠꯇꯨ ꯂꯧꯔꯨꯔꯒ ꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ, ꯑꯗꯨꯒ ꯄꯣꯠꯇꯨ ꯄꯨꯔꯒ ꯆꯦꯟꯈꯤꯒꯦꯅꯗꯤ ꯈꯟꯒꯅꯨ꯫ ꯊꯣꯏꯕ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ ꯃꯅꯤꯡꯒꯤ ꯔꯨꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯎꯄꯨꯒꯤ ꯁꯣꯗꯣ ꯑꯃꯨꯛ ꯂꯧꯔꯒ ꯎꯄꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯨꯠꯀꯦꯁ 2ꯗꯨꯅ ꯂꯧꯊꯣꯔꯛꯂꯒ ꯎꯄꯨꯗꯣ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯑꯒ ꯆꯠꯀꯦꯅ ꯇꯧꯕꯗ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯁꯤꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯨꯠꯀꯦꯁ 2ꯗꯣ ꯐ꯭ꯂꯣꯔꯗ ꯈꯪꯇꯥ ꯇꯥꯈꯤ꯫ ꯃꯀ꯭ꯂꯥꯞꯇꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯆꯠꯄ ꯉꯝꯗ ꯑꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯅꯣꯡꯁꯥꯕꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯄꯣꯠꯇꯨ ꯄꯨꯔꯒ ꯆꯦꯟꯈꯤꯒꯗ꯭ꯔꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯈꯪꯗꯦꯅꯦ, ꯅꯣꯏꯁꯤ ꯅꯆꯤꯟ ꯌꯥꯝꯅ ꯊꯤꯅꯦ, ꯅꯁꯥꯗ ꯄꯣꯠ ꯂꯩꯅ ꯂꯩꯅ ꯂꯩꯇꯦꯅ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯉꯝꯃꯤꯅꯦ꯫ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯔꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯨꯠꯀꯦꯁ 2ꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯨꯠꯀꯦꯁꯇꯨꯁꯨ ꯐꯠ ꯄꯥꯏꯈꯠꯂꯛꯇꯨꯅ ꯅꯣꯡꯁꯥꯕꯒꯤ ꯈꯨꯠꯇ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯁꯥꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯒꯤ ꯃꯔꯥꯏꯕꯛꯇ ꯆꯞ ꯆꯥꯅ ꯀꯥꯞꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯁꯨꯠꯀꯦꯁꯇꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30 ꯇꯥꯔꯦ꯫ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯇꯥꯇꯥ ꯇ꯭ꯔꯛ 1-2 ꯊꯧꯖꯤꯜꯂꯛꯇꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯍꯣꯟꯖꯜꯂꯤ꯫ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯑꯗꯨꯒ ꯍꯣꯝꯁꯤꯒꯤ ꯑꯣꯅꯔ ꯑꯣꯏꯔꯤꯕꯤ ꯌꯥꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯌꯥꯏꯕꯤꯅ ꯏꯕꯨꯡꯉꯣ, ꯉꯁꯤꯅ ꯀꯅꯥꯒꯤꯅꯣ? ꯆꯦ ꯌꯥꯎꯔꯛꯄ꯭ꯔꯣ? ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥꯗꯨꯅ ꯌꯥꯎꯔꯛꯏ ꯆꯦ, ꯑꯗꯣ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯤꯡꯗꯣ ꯑꯩꯅ ꯄꯥꯒꯅꯣꯅ ꯄꯥꯗꯦ, ꯏꯆꯦ ꯈꯛꯇ ꯄꯥꯍꯜꯂꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯣ, ꯀꯗꯥꯏꯅꯣ ꯆꯦꯗꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯏꯆꯦ,
Asi haraga envelope ama pocketagi lawthoklaga pirami. Yaibina. Adudi noi pochei singse amta thangjalamlo. Ai mukhoina ireise kari karino amuta yengluki. Yaibi magi kada laklaga envelope manungdi yauriba chedo lawthoaga yengami. Kaiso oiramde acha athak porai basigi listni. Adabo maningda amu onthoktuna yengbadadi ure. Capital letter na mayik lana iraklibado. Nongshaba the three lions. Yaibi do maithong da momon minok tamnaduna chedu de iraklibado yinglaga hai iri. Greenhouse 7:15 p.m. Matol ahom lonba maikay marida green color na maju sangba yamna moong tab Home Minister Uning Thawgi yumni. Uning Thaw thabak lawbada senja thungja tawba yamna corrupted oiba minister ni. Handaki police constable listing mga lawkhibada sel chai haina miyamna kanna ngangnaribani. Ka amada Uning Thawna nokla duna nupa amada phone wari sanari. Adune. Ain hydro susoi shoidana yarkani dana ha. Asomdagi nupaduna hoi masi pumnamak tamogi mapandagini aini hek hinglikhaydi ichabu thabak yahonbirakpagi tamobu kaidonungdo kawjaroi haujikangi thabaksidi selda leire selbu hek thadaraba adum suksoi shoidana khallabani hoi tamo achumba mangni ado hayengse nanaw tamogi yumda nga chara ama ujarake haibu tamobu yumda leigadra natraga chathokbigadra laune thilaune Tawang naga chinbaga nga gado injana chawa phangdab kuirabani. Hayengdo nang hek law. Adu nangsu aiga punna chaminarasi. Kari no mahi manai gado khara yauraga ha kari haigi phaijao. Yai ekoi sar tamoga punna basu kuire. Aduna hayengse icha nupa thabuk yaurpagi nungaiba phongdokpa oina party macha ama tawrasi. Mapandana gate ki lock to hanglaga makhol thoktaba nongmaido satoklaga leiramliba security singdo kap-kaptuna hatlamnaga imungda changlakle. Imungda leiramba security ani ahumdusu nongmoiduna kaplaga hatlamduna Home Minister hausik leiriba kaadu tamna kakalaklami. Kaagi thongda makhol thokna hangda tamna hangdorakpada Home Minister da phone da noktuna mamaido mangda onlaga wari sanarami. Mi lakpagi samilga amata khangdakai. Hoine sel leiba mina thaba phangjare leitaba mina tokjare. Sel laibi inaugidi aina promotion karkadaba oina hapiredana ado phorese pungsu thengzile ai tumnaba tawrage ko hayeng oina warido phajana sanarasi asi haiduna ko du kaklaga phamlambadagi hawatuna mamaido leithorakpada thongsil mapanda leplamlibadu ubada ipa pakatna noi kana no agi card ulibse ai sek wale benangdi makho thoktaba nongmoiduna masing khangda kapsilak ami Corrupted oiba minister do loisellamlaga yamna ingna lima chatkre. Imungge mi kanamata khanghaude evidence oinaba karigumba amata thanamde CCTV camera thetlabaso theli haiba khaktani maduna moibu puthokpa ngamgadaba nate maramdi moigi mami amata camera da taade mathangi numini radio da kanagumba amana ayuki pautari Pau pari bana piduna hauji pau macha khaina pizari garang numidang athengbada masak khangdaba singna Home Minister Uning Thawbu masagi yumda silencer yawba nongmaina kaptuna hatlamle Minister Security hatlamle hari thagdok asi kanana karigi damak tawrambano haiba lup amatan hauji phawbada phongdorakpa leitri hauji phongdokpada police ki akaknaba team ama changsinduna kumning senbaraga loinana FIR ama lokhatuna makhatan tijinaba hawkre hairi numinini gi matungda Home Minister Uning Thaw amadi magi security gi misigi matangda high level gi akaknaba police ki team ama semduna makhatana tijinba hawkre team asibu litawriba DSP Malemdo magi duty loredana mayumda halaklami Bathroom da changduna masada fresh oithokluraga coffee cup ama thaklaga mayai kan chair amada phamlaga leiri ama paduna leiri ngihak leiraga calling bell ado anira ahum lakthuna khilaklami malemdo phamlambadagi hagotuna thongdo hangdoami aduguma pand leptuna leiramliba nupa ahum duda amamamta yinglaga kana kari haigadaba Nongshabana ingna lemna hairi
ꯑꯩꯈꯣꯏ ꯁꯔꯒ ꯑꯃꯨꯛꯇ ꯎꯅꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯅꯤ, ꯆꯪꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯆꯤꯌꯔꯗ ꯐꯝꯂꯝꯃꯤ ꯃꯥꯂꯦꯝꯅ꯫ ꯑꯩꯒꯗꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯁꯦ? ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ꯫ ꯅꯣꯡꯅ ꯁꯔꯒꯤ ꯐꯦꯃꯤꯂꯤꯗꯤ ꯂꯩꯇꯕ꯭ꯔꯥ? ꯃꯈꯣꯜꯒ ꯇꯥꯗꯦ꯫ ꯂꯩꯇꯦ꯫ ꯊꯤꯌꯦꯇꯔꯗ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯈꯤ꯫ ꯅꯣꯡꯁꯥꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯋꯥꯁꯤ ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯖꯔꯒꯦ꯫ ꯁꯔꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯣ ꯂꯦꯞꯄꯤꯌꯨ꯫ ꯀꯩꯒꯤꯅꯣ ꯁꯔꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗ ꯊꯋꯥꯏ ꯍꯦꯟꯅ ꯌꯥꯎꯁꯜꯂꯤꯕꯗꯣ? ꯌꯥꯔꯕꯗꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯃꯥꯂꯦꯝꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ? ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯁꯤꯔꯤꯕꯁꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯦ꯫ ꯌꯥꯔꯦ, ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯅꯣꯡꯁꯥꯅ ꯆꯨꯝꯃꯤ꯫ ꯃꯍꯥꯛ ꯁ꯭ꯇꯦꯠꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯗꯤ ꯈꯪꯗꯕ꯭ꯔꯥ? ꯃꯍꯥꯛꯅ ꯌꯥꯝ ꯀꯔꯞꯇꯦꯠ ꯑꯣꯏꯕ ꯃꯤꯅꯤꯁꯇꯔꯅꯤ꯫ ꯍꯟꯗꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛ ꯂꯧꯕꯗꯁꯨ ꯃꯁꯥꯒꯤ ꯃꯦꯔꯤꯠ ꯂꯩꯕ ꯃꯤꯗꯤ ꯑꯃꯠꯇ ꯍꯥꯞꯈꯤꯗꯦ꯫ ꯑꯗꯨꯒ ꯁꯦꯜ ꯆꯥꯎꯅ ꯆꯥꯎꯅ ꯄꯤꯕ ꯉꯝꯕ ꯃꯤ ꯈꯛꯇꯅꯤ ꯍꯟꯗꯛꯀꯤ ꯈꯟꯈꯤꯕꯁꯤꯡꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯁꯔꯀꯥꯔ ꯄꯥꯏꯕ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯠ ꯂꯩꯕ ꯖꯣꯕ ꯁꯦꯀꯔꯁꯤꯡꯗꯤ ꯇꯁꯦꯡꯅ ꯀꯛꯉꯥꯎꯅꯔꯦ꯫ ꯁꯨꯁꯥꯏꯗ ꯇꯧꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯁꯔꯗ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯍꯪꯂꯤ ꯍꯥꯏꯕꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯃꯗꯨ ꯑꯩꯅ ꯎꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯗ꯭ꯌꯨꯇꯤ꯫ ꯃꯁꯤꯗ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁ ꯑꯃꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯑꯒ ꯑꯩꯅ ꯀꯤꯗꯅ ꯊꯕꯛꯁꯦ ꯍꯦꯛꯇ ꯂꯦꯞꯀꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯅ ꯁꯔꯅ ꯇꯧꯕꯤꯔꯤꯕ ꯗ꯭ꯌꯨꯇꯤꯗꯣ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯇꯧꯗ꯭ꯔꯦ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕꯗ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕꯗꯣ ꯍꯟꯗꯣꯔꯛꯑꯒ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯤꯌꯣꯅ ꯍꯥꯏꯖꯕꯅꯤ꯫ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯔꯤꯔꯣ ꯍꯥ? ꯑꯩꯗꯤ ꯊ꯭ꯔꯤꯇꯟ ꯇꯧꯔꯒ ꯆꯠꯀꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯈꯣꯏ ꯑꯍꯨꯝ ꯂꯣꯀꯞ ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ꯫ ꯅꯣꯡꯁꯥꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯔꯅ ꯌꯥꯍꯧꯕꯅ ꯐꯒꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯁꯥꯟꯅꯁꯤ꯫ ꯁꯔꯗꯒꯤ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯈꯣꯟ ꯀꯟꯅ ꯁꯦꯠ ꯑꯞ! ꯃꯤ ꯎꯁꯤꯠꯇꯕ! ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒ ꯉꯥꯡꯁꯛꯂꯗꯅ ꯅꯣꯏ ꯈꯪꯅꯤꯗꯅ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯒꯦꯅ ꯇꯧꯕꯗ ꯐꯣꯟꯗꯣ ꯃꯩꯈꯨ ꯀꯥꯔꯛꯂꯝꯃꯤ꯫ ꯖꯨꯔꯨ ꯖꯨꯔꯨ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯩꯅꯣꯅꯤ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯅ ꯇꯦꯕꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯅꯣꯡꯁꯥꯕꯅ ꯈꯣꯟꯗꯨ ꯇꯞꯅ ꯁꯔ, ꯑꯗꯨꯛ ꯁꯥꯎꯈꯤꯅꯨꯗ꯫ ꯋꯥꯁꯤ ꯏꯪꯅ ꯂꯦꯝꯅ ꯁꯥꯟꯅꯔꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯅ ꯐꯅꯤꯗ꯫ ꯑꯁꯥꯎꯕꯁꯤ ꯃꯥꯡꯖꯕꯅ ꯍꯦꯟꯕꯅꯤ ꯍꯥꯏꯕꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤꯕꯁꯤ? ꯁꯔꯒꯤ ꯐꯤꯅꯨꯡꯗ ꯅꯣꯡꯃꯩ ꯑꯃ ꯌꯦꯞꯂꯤꯕꯗꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯁꯤ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯥꯅꯕ ꯐꯔꯣꯏꯗ꯭ꯔꯅꯤ ꯁꯔ? ꯃꯥꯂꯦꯝ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩꯗꯣ ꯁꯠꯇꯣꯛꯂꯒ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯀꯥꯞꯀꯦꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯔꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯉꯁꯥꯏꯗ ꯃꯔꯨ ꯌꯥꯎꯈ꯭ꯔꯒ ꯍꯧꯖꯤꯛ ꯃꯔꯨ ꯌꯥꯎꯔꯝꯗꯕꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ꯫ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯏꯃꯣꯁꯟ, ꯐꯤꯂꯤꯡ, ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯀꯔꯤꯃꯠꯇ ꯎꯠꯇꯅ ꯏꯆꯝ ꯆꯝꯅ ꯈꯣꯟꯗꯣ ꯇꯞꯅ ꯄꯨꯟꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯣꯡꯁꯥꯕ, ꯗ ꯊ꯭ꯔꯤ ꯂꯥꯌꯟꯁ꯫ ꯃꯥꯂꯦꯝꯗꯣ ꯃꯤꯠ ꯀꯨꯞꯄ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯤꯌꯔꯗꯒꯤ ꯂꯩꯃꯥꯏꯗ ꯕꯣꯝ ꯇꯨꯈ꯭ꯔꯦ, ꯋꯥꯟꯊꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯅ ꯌꯥꯝ ꯏꯪꯅ ꯂꯦꯝꯅ ꯃꯥꯂꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩꯗꯨ ꯂꯧꯔꯒ ꯄꯣꯀꯦꯠꯇꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯂꯒ ꯃꯦꯒꯥꯖꯤꯟꯗꯨꯗ ꯐꯨꯜꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯅꯣꯡꯃꯩꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯕꯨ ꯁꯣꯐꯥ ꯑꯁꯥꯡꯕꯗꯨꯗ ꯃꯁꯥꯗꯣ ꯂꯣꯡꯅ ꯍꯤꯞꯍꯜꯂꯒ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨꯅ ꯅꯝꯂꯒ ꯃꯥꯂꯦꯝꯅ ꯍꯥꯟꯅ ꯊꯤꯖꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕꯁꯤꯡꯗꯨꯒꯤ ꯃꯦꯃꯣꯔꯤꯗꯣ ꯈꯪꯗꯣꯛꯂꯒ ꯃꯈꯥ ꯇꯥꯕ ꯃꯤꯁꯟ ꯑꯃꯒꯤꯗꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯂꯩ ꯍꯣꯇꯦꯜ, 10:45 PM꯫ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯍꯣꯇꯦꯜꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 6ꯀꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯀꯣꯂꯤꯡ ꯕꯦꯜ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯐꯠ ꯐꯠ ꯈꯤꯡꯂꯒ ꯃꯤ ꯀꯧꯊꯣꯛꯂꯤ꯫ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯗ ꯍꯟꯗꯛꯇꯤ ꯋꯥꯔꯤꯒ ꯁꯥꯟꯅꯗ꯭ꯔꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯩꯗꯣ ꯁꯠꯇꯣꯛꯂꯒ ꯃꯔꯨ ꯑꯍꯨꯝ ꯐꯠ ꯐꯠ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯩꯊꯈ꯭ꯔꯒ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ꯫
ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯨꯡ 10 ꯇꯥꯈ꯭ꯔꯦ꯫ ꯌꯥꯏꯕꯤꯗꯣ ꯀꯥ ꯑꯃꯗ ꯐꯝꯂꯒ ꯆꯦ ꯑꯃ ꯏꯔꯛꯏꯕꯗꯣ ꯄꯥꯔꯒ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯏꯆꯦꯕꯨ ꯂꯥꯞꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯃꯥꯔꯦꯝꯕꯤꯅ ꯄꯤꯔꯛꯄ ꯌꯥꯊꯪ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯥꯏꯁꯇ꯭ꯔꯛꯀꯤ ꯃꯄꯨꯗꯨꯁꯨ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯀꯔꯞꯇꯦꯠ ꯑꯣꯏꯕ ꯃꯤꯅꯤꯁꯇꯔꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯔꯦꯞ ꯇꯧꯔꯝꯕꯗꯨꯁꯨ ꯃꯥꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯟꯗꯨꯅ ꯃꯤꯔꯛꯇ ꯂꯩꯕ ꯅꯨꯄꯥꯗꯨꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛꯁꯤꯡꯁꯦ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯂꯒꯅꯤ꯫ ꯊꯕꯛ ꯂꯧꯕꯗ ꯃꯦꯔꯤꯠ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯈꯜꯂꯒꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯨ ꯂꯣꯏꯔꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯆꯦꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯖꯕꯅꯤ꯫ ꯏꯆꯦꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯍꯥꯛꯀꯤ ꯅꯣꯡꯁꯥꯕ ꯗ 3 ꯂꯥꯌꯟꯁ꯫ ꯌꯥꯏꯕꯤꯅ ꯆꯤꯊꯤꯗꯨꯗ ꯇꯦꯟꯇꯛꯅ ꯏꯔꯛꯂꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯣ ꯄꯥꯔꯒ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯆꯦꯗꯣ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯊꯝꯈ꯭ꯔꯦ꯫ ꯃꯤꯠꯌꯦꯡꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯍꯥꯟꯕ ꯆꯦꯅ ꯑꯃꯗꯤ ꯄꯦꯟꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯃꯤ꯫ ꯄꯤꯡꯛ ꯍꯥꯎꯁ ꯃꯊꯣꯜ 4 ꯂꯣꯟꯕ ꯃꯥꯏꯀꯩ 4ꯗ ꯄꯤꯡꯛ ꯀꯂꯔꯅ ꯃꯆꯨꯗꯅ ꯁꯤꯠ ꯅꯥꯟꯅ ꯁꯪꯕ ꯌꯨꯝꯅꯤ꯫ ꯃꯈꯥꯗꯅ ꯃꯥꯏꯀꯩ 4ꯗ ꯐꯨꯠ 8 ꯋꯥꯡꯕ ꯋꯥꯜꯈꯥꯏ꯫ ꯒꯦꯠꯅ ꯅꯤꯡꯊꯧꯒꯤ ꯒꯦꯠꯒꯨꯝꯅ ꯃꯑꯣꯡ ꯇꯥꯅ ꯄꯥꯜꯂꯤ꯫ ꯈꯪꯏ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤ ꯑꯃꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ꯫ ꯌꯨꯝꯁꯤꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯈꯨꯠꯇ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯌꯨꯝꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯀꯣꯛꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯀꯥꯎꯕꯣꯏ ꯇꯨꯄꯤ ꯑꯃ ꯎꯞꯄꯤ꯫ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯟꯒ꯭ꯂꯥꯁ ꯑꯃꯁꯨ ꯎꯞꯂꯤ꯫ ꯑꯗꯨꯒ ꯀꯅꯥꯁꯨ ꯈꯪꯍꯟ ꯎꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯥꯇꯣꯟꯗꯒꯤ ꯃꯆꯤꯟꯗꯒꯤ ꯄꯨꯟꯅ ꯃꯥꯛꯁ ꯑꯃꯅ ꯈꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫